Miyoi lising yangkai henbana saruk yaduna Yairipok ngasi Waqf Amendment Act ki mayokta mass protest rally ama chatkre. All Yairipok ulema body na Yairipok ta lairiba club organization singa kutsamnaraga sinduna Fauden Wangke Muslim singa Tulihal Taupokpi Bisnunaha Muslim Bamo Laikai Kekru Haitroi Pokpi Sikong Sekmai Laikol Ningthaunai Changamdabi Mayai Kaitel Malom Ngarian na chingba tongan bamafam singdagi lakpa miyoi singna Yairipok Azad Ground da pullaga kholau kaya su lauki loinena mapuda duwa su tawminaki ngasigi kongchet aduda Waqf Amendment Act 2025 handokadabani ipaipu singi hak matpa yaroi Musalman singi hak matpa yaroi minority singda hantana yengba yaroi alagidamak hingani alagidamak sigani down BJP down JDU down Narendra Modi down Amit Shah down Nitish Kumar down Chandrababu Naidu haina thaba play card sing sizinakhibaga loinena kholau kaya nasu ninki khongchat aduda saruk yakiba Jamiat Ulema Makami Fauden Wangke Mamadi Singagi General Secretary Muhammad Ranak Alamna Fongdorakpada Aikoigi ipaipu singna alagi mingda alana yabina bagidamakta tungi mirolgi damak malemasina lairiba fauba kanaba fanghona bagidamak masjid madrasa kabarstana chingbada kathoklamlaba lamsing bungasi leibak asida paliba BJP na luchingba NDL ngak asina matnaba honarakpa asi yaba ngamloi Lok Sabha amadi Rajya Sabha anina bill pass tawraba matungda India gi president na SNP duna act on kraba Waqf Amendment Act 2025 asi Musalman singi mayoktani ek asi mama mapa laitraba sing kana laijadraba sing lukhrabi sing amadi tola taraba singi hak sing chakthung sing fangna bagidamaktani haina BJP na luching balengak asina hairi adubu ek asi Musalman singi mayoktani haina laudaba ngamloi maramdi asigumlaba aina masembada Musalman singi Tanjim Singh Muslim Personal Law Board sing amadi Jamiatul Ulama hinna chingbada pau amata piramde Islamic ki chatna kanglon sing Kari sukhangdaba Musalman nataba singna luchingani haiba ain asi chatnaba yaroi Waqf tawramliba ipaipu singna alagi mingda tawramlaba property sing asi register tawbagi mathau tade adubu register tawgadabani haina ek asida hairiba asi Islam gi chatna kanglon gi wang madani asigumba ek asina maram oiraga Musalman singna Waqf tawbadagi lepnaba machak amasu oiri ek asi Musalman singi mal singbu munnanaba amadi matnabagi damakta sembani paliba laingak asina haukiba matam singdasu Muslim singbu minority ni haiba wakhalonda otpanaiba sing chathaduna lakli alagi mingda laikhraba masjid madrasa na chingba sing kanba asi khaktana aikhoigi ithaudangni sirabasu alagi damakta sigani hinglabasu alagi damakta hingani Waqf gi mal amatta kana supiroi amuba ain asi handoktriba fauba lepa laitana makal makha kayagi khongjang changsingani hai